Wathok amagi waroshin purakpa haibase nakal animak wari sanaraga purakadabane wari sanadana lamdam asida tangdulaitaba purakpa ngamloi haina andro AC ki MLATH Shyamkumar na phongdokre Manipur Civil Service Combined Competitive Examination English ngani kunithoida taramapal suba rank tarakraba andro AC dagi ningthauzam mangal Kosem Niloba Class 12 Exam Science Stream da Taranithoi Suba Position Tarakrabi Namirakpam Naubi Chanu Amade Tarahundoi Suba Position Tarakraba Taishan Laiton Jam Okpagi Thoram da Wafamase Mahakna Phongdokibane Development Organization Andro Kendra Duak Nasilaga Ngariang Chingkongda Leiba ACS ge MLA gi Mayumda Pangthokiba Okpagi Thoramatu da MLATH Shyamkumar na hai Haujik lamdamase da thokliba Kangluki Irang asina maram oiraga Ban amadi Mairagi Khongchat na chingba Khongjang kaya ama miyam na pendabadagi changsilakli miyam gi ihul ado lengak naso mayek sengna khangbaga loinana ikai khumnei adubu aikhoida yawriba ihul asina thumhat khrabadi aranba maikaida chatkibasu yai haujek leibaki oiriba fibam asida miyam pukning fathabiu lengak naso angamba thakta irang asigi warushin purakna bohotari lengak na honariba asida miyam na thazaba thambiduna mateng pangshinbiu malem daso leibak amaga gi marakta lanjaw kaya ama thokli malem gi ani suba lanjaw fawba wari sanaduna warushin purakke Manipur Housing Tokliba Irang Asisu Mapal Lamdagi Changsilakpa illegal immigrant Karana Manipur Togaiduna Makwigi Oiba Tongan Homeland Amasem Nanaba Changsilakpa Lalong Amane Palibalenga Asinasu Chapchana Thinaduna Lakli Makatanasu Tengna Kigane Adubu Madagasida Pau Faudok Nadaba Pau Faudok Naba Watpadagi Aikoi Masal Himarakta Oina Unkatnaba Katna Chainaba Kaya Thorakliba Ase Tauhaning Day Housing Tokliba Irang Asina Ngasidi Mahiri Kaya Larik Tamba Fangdre Ima Ibal Kaya Wakal Ingna Kaital Kabangamdre Lalul Itiktasu Changna Chaiting Pire Pumnamang Ase Aikoi Gi Mangja Bangaktini Haibase Aikoi Kangminase Ngasi Aikoi Kongfam Khara Puthakiba Asina Tungda Achoba Mangja Balakane Aduna Aikoi Pukning Fathase Aroibada Achumbana Adumak Mai Pakane Irang Asina Maram Oiraga Aikoi Gi Tungi Miroge Career Amade Vision Manghaloi Haina Mahana Makata Ke Thoram Adugi Sarukama Oina MLATH Shyamkumar na Mahirui Ani Amade Ningthauzam Mangalda Sel Gimana Amade Achamba Kudol Potsing Piduna Pukning Thogatki Manipur Sarkar nang asi pawda thong lawn ha do thami wari sanaje na ai gise kya pi wari sanore ha de kari upai lige ba adana ai masi khuding masing asi khudong sa bi lokja kan da mayam punna andro ke dala ibe praja khuding magna koi khagak je koi gi ban tawada bani sai tawada mi sarkar jang ma ta ga koi ngang ta ga dam to koi tung mi isai su mayam je lai tam ta tha ka so ge yong nimi kya su ge yong bi yo angang ji angang ma school ka tre college ka tre high school ka tre secondary tamdre thabak su ba chatre kam ya tre kada gi mang koi kudi mang bane tawriba lang je de atop jati ma ga ne akoi ge hona bane akoi machen khana ga akoi machen launa to bi yaroi machi ingna koi family ra ga wai sana kan da solution pura kadam ne